Rahul Gandhi India Khaktanatana Pitribi Pumbana Masak Khangariba Yamna Maming Layaba politician amani. May 2004 dagi May 2019 Faoba Indian National Congress ki President oiramba. 2019 da Wayanan Haiba Kerala gi constituency Asidagi vote kaduna Lok Shaba gi MP oikhi. 23 March 2023 da Gujarat ki Surat Kotna. 2019 da Rahul Gandhi gi mathakta lakhiba defamation case asida Maral leire haiduna Chahi ani jail da Leinabagi rai takhe. Amadi 24 March da Lok Shaba gi MP dagi disqualified oire haiduna Lok Shaba gi secretariat ki maikai dagi notification thadorakhi. Rahul Gandhi gi mathakta Kari Karamba defamation case member of parliament ama Kari Karamba condition da disqualification biba yaba haibna chingba sing asa video asida Eikhoi Puna khangminasi. Anauba video asida mayam gidamak puduna lakchariba asi Rahul Gandhi Defamation Case Complete Analysis. Now, Parliament has disqualified opposition politician Rahul Gandhi as MP. Has sentenced the opposition leader Rahul Gandhi to 2 years in prison in a criminal defamation case. 2019 Polar Haiba Karnataka gi mafam asida pangthokhiba election campaign amada Rahul Gandhi na speech piba matamda asumna hairame. Nirav Modi, Mehul Choksi, Vijay Mallya, Lalit Modi, Anil Ambani, Narendra Modi. इन सब के नाम, इन सब चोरों के नाम मोदी 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 कैसे हैं? और अभी थोड़ा ढूंढेंगे तो और बहुत सारे मोदी निकलेंगे. Speech asida ba Lalit Modi, Nirav Modi, Amadi Honorable Prime Minister Narendra Modi da mathaki wafam sing asi thamlaki. Speech asida Modi yumnak asida Rahul Gandhi na thamlakliba wafam sing asigi mayokta Gujarat dagi BJP dagi vote kaduna MLA oiriba Purnesh Modina Rahul Gandhi gi mathakta defamation case asi tawrakhibani. Purnesh Modina Rahul Gandhi gi mathakta case asi tawrakhibagi maramdi India gi atopa mafam singda leiriba Modi sagai asibo miyamda lana uhanna bakhonai haibagi mingda tawrakhibani. Case asiga mari Leinana Rahul Gandhi October 2020 da Gujarat ki Surat Court ta chattuna statement record Faoba tawkhrabani. Amadi March 2022 da case asi evidence watmana maram oiraga makha chathadana leirakhibani. Rahul Gandhi gi lawyer gi maikai dagi Rahul Gandhi gi speech aduda Purnesh Modi gi ming amata pankhide. Rahul Gandhi na pankhibadi Nirav Modi, Lalit Modi amadi India gi Prime Minister Narendra Modi khaktani. Aduna case asi maram chade haibagi wafam kya thamrakhe. Case asigi final hearing March 2023 da tawduna Surat Court ke Chief Judicial Magistrate Ice Burmana Rahul Gandhi Indian Penal Code Section 499 amadi 500 ke matung ina Maral leire haiduna rai takhe. Masida Eikhoi na hangba yabasi IPC Section 499 amadi 500 asi karino haibasini. IPC Section 499 amadi 500 laktringai defamation si karino haibase hana punna khangminasi. Defamation haibadi kanagumba individual group amadi company amagi reputation haibadi ijat chokpa yaba amadi makoigi mayokta wafam kaya phongdokpa asibani. Defamation asi makhal ani thokna khaidoe. Civil defamation amadi criminal defamation. Civil defamation hairagadi defamation file tawrakliba miyoi aduda fine oina paisa pi. Aduga criminal defamation oiragadi paisa fine pibagi mathak chahi ani fawba jail da leiba yai. IPC Section 499 na hairibasi criminal defamation asi Kari Karamba wahai sign amadi visual representation na chingdani haiba asine. Amadi IPC Section 500 na hairibasi Maral leiramba taragadi yamlabada chahi ani fawba jail da leiba amadi fine thiba amadi thihandaba haibna chingba sing asine. Masida Eikhoi amuk nainaba yabasi Rahul Gandhi defamation case asida court na Maral pire haraga MP dagi hekta Louthoklibano yarabra haiba sisune. MP sing asi magi famdagi disqualified ohenba haibasa maram mayam amalai. Haiba maram singchigi manungda Representation of People's Act 1951 gi Section 8(1) gi matung ina kanagumba miyoi natraga kanglup masen gi marakta nungsinahandanabagi wafam kaya thamba
mi amagi ming amadi makhoigi religion gi maramda amadi makhoigi leifam gi maramda oidaba wafam kaya thamba asina chingba hairi amadi section 83 da hairibasi kanagumba MP ama chahi ani Faoba jail da Leinabagi dandi phangba taragadi mahak asi MP dagi Louthokani adubu mahaki MP gi famsa jail da hek changbuga Louthokadaba nate karigumba mahakna jail da changkhraba matungda tha ahum phawbugi manungda mahak asi MP dagi Louthokadabani asida sunatuna karigumba MP asina higher court da mahaki case asigi maramda appeal tawduna mahaki case asi pending da leiba taragadi mahak asi MP oina thawadum pugadabani adubu hantak Rahul Gandhi gi case asida di court na chahi ani jail da Leinabagi rai hek ta khivaga nongan baga MP gi post dagi Louthokhi hairiba decision asida opposition maru oina Congress party gi maikai dagidi India da democracy asi leitabra haibana jingba wafam kaya thamlakli video asi loiba phawbu yengbibagi namak thagachari asigumlaba video sing leptani yengbinaba fungato YouTube channel asibu subscribe tawsanbiu mathangda anobo topic da video semhaningba lairagadi makhada comment amadi video gi description da piriba Instagram gi account changbiduna DM tawbiro amadi channel asibu support tawbiu haiduna fungato ki maikai digi marup sing da hajari